Ngasi numida wairam phongkhiba kangla paudiki maruoiba pau khaira khangasaraka miyamda khudo tamjage naga area da cookie singi mathakta chathagadoriba indefinite ban mapung phana sogatpiyo FNCC naga singi hak amasung pari porigi oiba lamsing kanabagi damak ngasi ahing nungyai naga singna tariba foothill region da cookie sing chathok chasin tawbagi mayokta kawgadoriba bangi khongjang asida nagagi body singna mapung phana support tawbiyo Aikogi pari porigi oiba territory kanabigi damakta sangsingadoriba khongjang asida mari leinariba naga body sing amasung tribal council singna amato ine leminasi hana Foothills Naga Coordinating Committee na thadarakpa seol amana haire Foothill Naga Coordinating Committee FNCC gi maikedegi cookie singe mayokta chathagadoriba bal ase hena mapungphanaba Joint Tribal Council Siru Union Kharam Union CNPO Tangkhul Nagalong amasung NPO Senapati dasu aiba chel thatna khangan ki bagalonyana cookie sing naga singi identity amasung pari porigi oidiba lamsing da akiba amasung singnaba kaya pirakliba asigi mayokta naga singna khundariba Foothill region da cookie sing chathok chasin tawbagi mayokta matam kaktana chathagadoriba bangi khongjang ase shanti oina pangthokadabani naga singda mangjongna khangalamba tawduna amasung ayaba amata lauduna cookie sing naga singi pari porigi oiba lamsing phauduna Zarama Road amasung Tiger Road haina lambi semjilakliba ase yamna hakchana lawi thong ase naga singi lamgi right amasung traditional ownership ta kaiba pibani naga singi area da cookie maintain group singi sugi camp sing sajinaba leptana hotnarakliba ase naga miyamgi security amadi shanti da saungna singnabani cookie singna park sana poppy plantation kaya thabagi thabak satharakliba ase aikogi environment da kaiba pibada natana environmental drug addiction amasung criminal activity kaya chathaduna society asi hena khudongthiba phibam ama mayokna hanaba honabani cookie singna chatharakliba asiguma activity singa se lamkhopsinbagi thaba asida athingba piba tarabade naga miyamgi future security amasung heritage asawa amangba amasung akaiba kaya lakani maram aduna asiguma akiba kaya pirakliba kaya asigi mayokta amadi naga singi lam culture amasung community asi kanabigi dama committee asina japchana warep laubaga lonana ngasi ahing nungyai naga singna tariba Foothill region da cookie sing chathok chasin tawbagi mayokta tawgadariba matam kaktaba ban asida mari leinaba naga body sing amasung tribal council singna mapungphaba support amasung cooperation pibiyu haike makhatarapa pauda ilege American amasung maitei sing ST lista chambagi matangda youth uprising ama mathau tare MMTU Manipur gi hauji oiriba phibam asi yamna ningba kainingai oire maram aduna maitei mitei sing ST lista chalhanaba amasung lamdam asida lairiba illegal immigrant sing masa khangdoktuna maramda halanabagi youth uprising ama mathau tabana hiram asigi matangda athubada campaign chatharagani haina MMTU gi secretary additional Motum Charamanina ngasi Manipur press club ta pangthokhiba paugi mifam amada phongdokre State asida English ama chama panyankhai gi mathoi gi matungda khundarakhiba ilegi emergence sing masa khangdoktuna maramda halanbagi thaba asi loidriba phaoba lising anigi subna kunga tarete leba asi gi oina pangthokadoriba census amasung delimitation exercise asi Manipur da pangthoktuna ba ngasi MMTU gi maikidegi governor da member da pisingkhiba amaga mari lenana pangthokhiba paugi mifam amada mahangna makhata na haihibada Manipur dagi foreigner illegal immigrants sing khandoktriba makhai lising aniga subna kunga taruktagi haugadoriba census da yumpham oiraga delimitation tawgadabani hariba ase chatnaba yaroi lising aniga subna ama amasung lising aniga subna taraga mathoige aramba census da yumpham oiraga makhal amadigi delimitation tawbasi yaroi census ki mangoina Manipur da khundariba illegal immigrants sing hana khandokadabani minority taraklaba mitei singbu ST lista yohangadabani Purup asi constitution gi oiba ngaklo pinabagi demand ga mari lenana restoration of Meitei incident drive list and demand for deportation of illegal haibagi matangda miyam gi oiba campaign ama athubada chatharagani census pangthoktrungaida foreign illegal immigrant amasung mitop miyancha sing hana khandokadabani Ministry of Home Affairs na haukiba May 18 da tha amagi madungda Manipur dagi Myanmar amasung Bangladesh illegal foreign nation khandoknaba khangalakhiba adu
hauju phawba namsinduna thamli 1980 foreign pass lauthokhiba amasung free movement regime chanahankidabadagi Manipur asi yumthangnariba Myanmar amasung Bangladesh dagi mitop lakh kaya thomjilakchuna khunda sinkhibani India gi mitop khandoknaba lairiba foreigner act 1994 passport amadi registration act Manipur da chanahandana leire Manipur da mapandagi mitop kaya leptana ngasi changsilakpa leptre Yilaumina no handarakchuna masagi maramda refugee gum leirakle maram aduna 1980 base year oiduna niyam chumna census pangthoklaba matungda maduda yumpham oidaga delimitation pangthokpiyu haire makha tarakpa pauda Chhattisgarh gi Congress MLA kuntra suspend aukre ngasi Chhattisgarh Assembly the ruling NDA gi makedagi laumi singda diammonium phosphate fertilizer ningthina supply tawba ngamde haina opposition Congress na lawkhongjuna khongjang changsilakpadagi ngasi nomagi oina Congress MLA kuntra house gi mifamdagi suspend aukre laumi singda harnang thina phangande hana Congress MLA Umesh Patel na pukhalakhiba issue amaga mari lenana Congress ki MLA sing aduna lawkhongba torakpadagi suspend tawkhibani makha tarakpa pauda August thada sungsoi soiduna NDA government ama laklagani Nuru Hassan August thada sungsoi soiduna NDA gi government ama laklagani miyam goiba langa adu leiraba khaktada lamdama sina chawkhat maikede khomang chawsinba ngamgani haina ngasi Kanglai Women's Multipurpose Cooperative Society Limited na Manipur Rural Livelihood ki matenga loinana Imphal East ki Kongbang Laisram Laikai da leiba Ima Angaubi Community Hall da pangthokhiba Village Prosperity Residence Kanja Bench Mela Haudopagi Thoramda NPP gi MLA Nuru Hassan na phongdokhre mahangna makhada na haikibada state asida purpura government ama lingba haibasi miyam gi apambane maram aduna mathang tha August da state asida NDA gi government ama lingnabagi maikerom da changchili state asida hauji thokliba thaudo watho kaya asina chawkhat thorangi thabaksingda hena khurok thangba ama oihali adubu haujikti tapna santi lakpa hore popular government ama leiraba khaktada puna nungsi janana chawkhat maikeida khomang chawksinba ngamgani isagi kanaba sing tungoina ramlaga miyamgi yaifa tharangda khomang chawksina chaminaraba khaktada state asida santi amasung chawkhatba purakani haiki makha tarakpa pauda sahi nauri binupi macha amada sexual assault tawruba nupa ama sahi taruk photo pikre sahi nauri binupi macha amada sexual assault chatharubagi maralda miyoi ama fast track special court number 2 na sahi taruk photo pikibaga loinana lupa 5,000 fine oina thina bakhangankre court asina sahi taruki photo pikraba miyoi adugi maming samlang maning laikai digi ningthaujam dojo chaikunthra kawi ma protection of children from sexual offense act 2012 proxo ge section taragi makhada mara leire haina tha asigi taraga marida ko na laukthokibani thaudo asi kumja 2013 ta thokibani victim oiriba nupi macha adugi yumda nupi macha aduna phone charge tawbalakhi matam aduda nupi macha adugi mama aduna dojo da nupi macha ga ngahaktung leiminaramu dukandagi pot lairuge haina tholakibani mama na halakpa matamda makhogi yumgi thong adu manungdagi lolamba thenglaki thong thiluba matamda dojo na thong adu hangdoktuna chengkhibadagi chingnaba phauki machanupigi manakta mama na changsindina yengbada dojo na sexual assault tharamba thengnaki doina Thawal Women Police Station da FIR chanduna thijimbagi thabak chatharakibani court asina victim oiriba nupi macha aduna awaba thengnaki basing adugi compensation on lupa lakh mari pinaba su khanganki compensation asi state government na victim compensation fund natraga atai atopa scheme singdagi order asi thokharaba matung numi kuntrani fawbagi manungda victim gi imung manunggi miyoisingda sinagataban haina su court asina makhata na phongdoki makhata rakpa pauda Ccpur dagi Kangpokpi phaoba lambi sembada apanba pihandanaba UNC da wakatkhre Ccpur dagi Kangpokpi phaoba lambi sembagi thabakta apanba amata pidanaba Thadok Drive Council na United Naga Council da aiba sel pisinna wakatkhre Thadok Drive Council General Headquarter gi President YT Haukim na khoye piduna United Naga Council UNC gi President da pisingki bazel amagi matung ina Ccpur dagi Kangpokpi phaoba nongna lambi semnaba thorang lakhwalakliba asida Impui Liangmai Rongmai amadi Jaimai Tribe sing yawba Joint Tribe Council
JTC ki lamsokpa leite kuki singi igi mari oiba chiru khawiro dolaha khunauga lamphaugnaraga lambi semnaba hotnabani kuki singna khudongchadaba kaya marum mayoknaringai gi tanja asida kanagumba miyoi kharana Churachandpurdagi Kangpokpi phaoba lambi semnaba hotnabada apanba pinaba yamna toina honarakle lambi asi semnaba JTC gi area singda karigumba makhalgi khudongchadaba amata thoangadaba leite kuki amasung naga ki marakta lainariba mari amokki hena session hanba mathau tai adubo Joint Tribe Council na handakta UNC da aiba zero ama pishilaga kuki singna naga singi lamphauраga lambi semle habigi matangda wakat pathengnare thaurang asi khudakta thingnaba hotnabiu haikhe